ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯕ ꯃꯐꯝꯁꯤꯅ ꯚꯤꯌꯦꯠꯅꯥꯝ ꯍꯥꯅꯣꯏꯒꯤ ꯇ꯭ꯔꯦꯟ ꯏꯁꯇ꯭ꯔꯤꯠꯇꯅꯤ ꯇ꯭ꯔꯦꯟ ꯏꯁꯇ꯭ꯔꯤꯠꯁꯦ ꯍꯧꯖꯤꯛꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯃꯒꯤ ꯑꯩꯈꯣꯏ ꯂꯝ ꯀꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛꯁꯦ ꯂꯝ ꯀꯣꯏꯕ ꯂꯥꯛꯏꯕꯁꯤꯡꯁꯤꯅ ꯍꯧꯖꯤꯛꯁꯦ ꯇ꯭ꯔꯦꯟ ꯂꯥꯛꯄꯅꯤ ꯉꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯆꯥꯕ ꯃꯥꯏ ꯑꯄꯥꯝꯕ ꯊꯛꯄ ꯑꯗꯨꯅ ꯇ꯭ꯔꯦꯟ ꯂꯥꯛꯄ ꯇ꯭ꯔꯦꯟꯗꯨ ꯌꯦꯡꯅꯕ ꯉꯥꯏꯔꯤꯅꯤ ꯑꯗꯣ ꯃꯁꯤ ꯇꯨꯔꯤꯁ ꯃꯐꯝ ꯑꯃ ꯑꯣꯏꯍꯜꯂꯤꯁꯤ ꯌꯨꯝ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯇ꯭ꯔꯦꯟ ꯌꯥꯝ ꯁꯥꯡꯕ ꯅꯠꯇꯦ ꯃꯤꯇꯔ ꯈꯔ ꯈꯛꯇꯅꯤ ꯃꯣꯏꯅ ꯇ꯭ꯔꯦꯟ ꯂꯥꯛꯍꯜꯂꯤꯁꯦ ꯃꯇꯝ ꯅꯥꯏꯅ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯅꯤ ꯀꯥꯔꯛꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯒꯤ ꯗꯨꯀꯥꯟꯁꯤꯡ ꯈꯔ ꯂꯩꯔꯤꯁꯦ ꯌꯨꯝ ꯈꯔ ꯂꯩꯔꯤꯁꯤꯒꯤ ꯃꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯃꯁꯦ ꯁꯤꯒꯤ ꯇ꯭ꯔꯦꯟ ꯃꯆꯥ ꯑꯃꯈꯛ ꯂꯥꯛꯄꯁꯤꯅ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤ ꯑꯗꯨꯃꯛ ꯃꯁꯤꯁꯨ ꯌꯥꯝꯅ ꯇꯝꯁꯤꯟꯕ ꯌꯥꯕ ꯀꯩꯅꯣꯅꯤ ꯃꯣꯏꯒꯤ ꯂꯩꯉꯥꯛꯅ ꯄꯤꯔꯤꯁꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯅꯤꯁꯤꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯁꯦ ꯃꯁꯤꯅ ꯑꯣꯏꯍꯜꯂꯤ ꯁꯦꯜ ꯂꯥꯛꯅꯕꯒꯤ ꯂꯝꯕꯤ ꯁꯦꯟ ꯇꯥꯟꯅꯕꯒꯤ ꯂꯝꯕꯤ ꯑꯃꯁꯨ ꯁꯤꯅꯁꯨ ꯌꯥꯝ ꯆꯥꯎꯅ ꯄꯤꯔꯤꯕ ꯍꯥꯏꯇꯥꯔꯦ ꯐꯣꯔꯦꯟ ꯇ꯭ꯔꯤꯞ ꯃꯌꯥꯝꯗꯒꯤ ꯂꯝ ꯌꯦꯡꯕ ꯂꯝ ꯀꯣꯏꯕ ꯃꯤ ꯃꯁꯤꯡꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯂꯥꯛꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯚꯤꯌꯦꯠꯅꯥꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯌꯦꯡꯉꯦ ꯑꯗꯨꯒ ꯍꯥꯅꯣꯏꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯟ ꯏꯁꯇ꯭ꯔꯤꯠꯁꯤꯁꯨ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯃꯗꯤ ꯑꯣꯏꯍꯜꯂꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯌꯥꯝꯅ ꯆꯔꯨꯕ ꯅꯠꯇ꯭ꯔꯒꯁꯨ ꯍꯥꯅꯣꯏꯒꯤ ꯇ꯭ꯔꯦꯟ ꯏꯁꯇ꯭ꯔꯤꯠ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯌꯨꯝ ꯃꯇꯥꯏꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯌꯨꯝ ꯉꯥꯛꯇꯅꯦ ꯌꯨꯝꯁꯤꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃꯁꯨ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗ ꯇꯨꯔꯤꯁ ꯃꯌꯥꯝꯁꯦ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯃꯣꯏꯒꯤꯗꯤ ꯌꯨꯝ ꯌꯥꯍꯟꯀꯥꯁꯦ ꯇꯨꯔꯤꯁ ꯂꯥꯛꯍꯟꯕꯒꯤ ꯋꯥꯅꯤꯗ ꯂꯩꯉꯥꯛꯅ ꯁꯦꯝꯕꯤꯔꯒ ꯃꯣꯏꯗꯤ ꯀꯩꯅꯣꯗ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯍꯩꯗ ꯃꯤꯒꯤꯗꯤ ꯌꯥꯝꯅ ꯐꯖꯅ ꯑꯗꯨꯝ ꯁꯤꯜꯂꯤꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯏꯕ ꯄꯤꯄꯜꯁꯤꯡꯁꯤꯒꯤ ꯑꯗꯨꯝ ꯁꯦꯟ ꯊꯣꯡꯅ